Hi everyone, welcome back to my channel, Gitanjali Story Time in Manipuri. Ngasigi wari sidi England da thokiba wari ni May 2018 da. Aduga thoiba sisina Indian origin nupi ma Jessica Patel haina chahi kuntraga mari suba nupi ma thokiba wari ni. Jessica se 1983 da poe mai mapa sina Jayanta kawi mama sina Harsha Patel kawi aduga moi mazna moi machimna tarukta moi nupi ahumne do mai manau nupi ani malai Divya ko bomne doga Minal ko bomga mazamna close oiraga moi haure doga huziki kainogi family se Jessica gi family se big family na koi big joint Indian family haitare moi gi kanu pura moi gi family run business ma convenience store haitare ne family owned business amga hangaga England se laire adoga ma khai kano se Jessica na hau khagi chawrak pasida ma se angang wari ngai dagi sum haidi kano tare yamna calm oiba yamna ing tap angang dagi di yam maramok pa mama mapa da khoi problem thon da ba haidi mai makada mi pai hoba khopa kem ta hon da ba aduga mana machi haitare ne manau nupi ani ma leiba si mana yamna nungsi jaba mana yamna take care tawraga yamna family oriented oiba nupi mane Jessica se ma je moigi my sister sing na describe tawbada mapana su tawbada haidi kano tawe hai yamna phagi pharang tawdana yamna jolly oiba nupi machani adagiri khangde yamna migi awa ana yamna khangba yamna ingtapa haidi magi kano se magi awa basidi haidi kathoga migi awa bada mana saruk yaraga adumaina nungai jaba nupi makhalamane aduga masi Bollywood ki cinema yam pame Shahrukh Khan adagi DDLG kai tawban haidi cinema yam pamaga romance ka ju yam pamjaraga ma ju hayawai sumaina Bollywood ki type da khoi kano no pa prince amna gala aga ma ki kay tare ne ma ga sinung si kai naga hairaga dumaina ma gi su love story ma laini adagi ma su family ga ju dei macha ga ju laiba family hayawai lohonga nungsina romance ka hadi kari hatare ne arrange kana tabba khoi gi romantic marriage ka tawraga kholaga nungsina raga lohonga ga macha masu ga leira kholaga nungai ba kai naga ado yamna haina dumaina khanjaba nupi ni moi ga dai karole kaising haitare never moi gi local gi adagi community ni sina zuma si yamna respect tawraga yam nungsi ba yamna ing tappi khole haina yamna nungsi jaba nupi haidi nupi mane kano se Jessica sina 2002 sida mazina magi high school lawyer matungda college tawbasida pharmaceutical science lawe haidi maje pharmacist ama oininge habise magi long term goal ne haitare magi tongana dukan ama haidi moi family su dugumba dukan convenience store khoi mathang chain gumba hangaga business on tawbani na ma sa tumaina haidi pharmacy ma hangaga kholaga tawgena moina university da kano tawrani mana pharmaceutical gi science se mana tamthara kan sida tamingai sida da nupa ma thengna ni mana Mitesh Patel haina ada Mitesh se hana dagi moi kano ga Jessica hoi ga anga wari ngai dagi dung khangnare haidi moi su big Hindu family ne kano su Mitesh ki family si ju moi ju Gujarati ne dagi Jessica gi family si ju big koi tare ne big Indian Hindu amna khoi gi conservative boy badu gumba family ne duna moi sina dum get together tawba khopada Mitesh ka Jessica ka se dum anga wari ngai dagi dum khangna bado handakti moigi university sida thengna basida moi ani se yamna click tawrani yam chanaraga ma ani se nungsinaraga moni mak same course adu ju ngai gi Mitesh su same pharmaceutical gi course tawraga phaidi laiba university sida moina tamiba university sina Demont University hai England da laiba adagi moi asigi tamingai gi marak sida moi ni se nungsinaba hauraga Jessica na khoi gi tamakpagi marak khai chahi magi course gi marak haurak sai sida mai gi mama se cancer na nare na diagnose tawrani doctor na aduga mama sida nare su last stage ta na doini last stage ta na basida Jessica se pura devastated whatever haidi ma pura moi gi haidi mama do na imung du ma haina haidi samjalaga mana khomjalaga leramini adu mama do na smaina last stage ne haina mana kano tawre khole nare haibasida moi jam thina nungai tre moi imung manung jingje nungai traga kano sina Jessica sina oina mayam jegi kano pangan hapna ba ma sina pillar haidi mana daina support ka oiraga leire aduga mung Jessica gi nungai ta ba khota basina amuk Mitesh na mu mai ge mu pillar haidi pillar of support oibiraga leire mama gi anabasina sum progress oropodagi 2005 ta moi mama se layer haidi sigrani sibadagi Jessica hoi moi family mising je tina ni nungai tre haidi
ꯑꯗꯨꯃꯥꯏꯅ ꯃꯃꯥꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯕꯕꯨ ꯎꯗꯅ ꯁꯤꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯇꯧꯔꯤ ꯃꯣꯏꯒꯤ ꯁꯤꯗꯒꯤ ꯃꯌꯥꯡꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯅ ꯂꯨꯍꯣꯡꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯌꯥꯝꯅ ꯃꯣꯏꯗꯤ ꯄꯥꯝꯅ ꯃꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯖꯕ ꯄꯣꯠꯅꯦ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯃꯣꯏꯁꯦ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯦ ꯀꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯖꯦꯁꯤꯀꯥꯁꯤꯁꯨ ꯄꯨꯔꯥ ꯁꯤ ꯋꯥꯁ ꯕ꯭ꯔꯣꯀꯟ ꯃꯃꯥꯗꯣ ꯂꯩꯇꯕꯗꯨꯗ ꯑꯗ ꯃꯤꯇꯦꯁꯁꯤꯅ ꯄꯨꯔꯥ ꯃꯥꯒꯤ ꯍꯦꯛꯇ ꯀꯩꯅꯣ ꯄꯤꯂꯔ ꯑꯣꯐ ꯁꯄꯣꯔꯠꯁꯦ ꯑꯣꯏꯔꯒ ꯃꯥꯅ ꯁꯣꯜꯖꯔ ꯇꯨ ꯀ꯭ꯔꯥꯏ ꯑꯣꯟꯁꯦ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯃꯤꯇꯦꯁꯁꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯥꯅ ꯖꯦꯁꯤꯀꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯕ ꯍꯔꯥꯎꯅꯕ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯒꯤꯐ ꯃꯆꯥ ꯃꯆꯥꯒ ꯄꯤꯗꯅ ꯑꯗꯒꯤ ꯈꯪꯗꯦ ꯍꯦꯛꯇ ꯃꯥꯁꯦ ꯄ꯭ꯔꯤꯟꯁꯦꯁ ꯇꯧꯅꯒ ꯇ꯭ꯔꯤꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯤ ꯖꯦꯁꯤꯀꯥꯗ ꯅꯪ ꯑꯣꯚꯔꯀꯝ ꯇꯧꯔꯣ ꯁꯤꯗꯤ ꯍꯥꯏꯅ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯕꯅꯦ ꯈꯣꯠꯄꯅꯦ ꯑꯗꯨꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤꯅ ꯖꯦꯁꯤꯀꯥꯁꯦ ꯄꯨꯔꯥ ꯃꯃꯥ ꯍꯥꯏꯗꯤ ꯁꯤꯕꯒꯤ ꯁꯣꯛꯁꯤꯗꯒꯤ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯒ ꯃꯥꯅ ꯄꯨꯔꯥ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯧꯅ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯑꯃꯨꯛ ꯇꯥꯍꯟꯕꯁꯦ ꯃꯤꯇꯦꯁꯁꯤꯅ ꯇꯥꯍꯟꯗꯣꯏꯅꯦ ꯑꯗꯒꯤ ꯃꯥꯁꯤꯅ ꯆꯍꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯀ꯭ꯂꯣꯁ ꯍꯥꯏꯗꯤ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯛꯑꯦ ꯁꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗꯕꯩ ꯃꯇꯨꯡꯗꯒꯤ ꯍꯦꯟꯅ ꯃꯣꯏ ꯑꯅꯤꯁꯦ ꯊꯤꯅ ꯔꯤꯂꯦꯁꯟꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯔꯛꯑꯦ ꯑꯗꯒꯤ ꯀꯃꯤꯇꯦड ꯑꯣꯏꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯃꯤꯇꯦꯁꯁꯤꯅ ꯂꯨꯍꯣꯡꯉꯁꯦꯅ ꯌꯥꯝ ꯇꯛꯑꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯣꯔꯁꯁꯦ ꯂꯣꯏꯗꯧꯕ ꯆꯍꯤ ꯑꯃꯗꯤ ꯋꯥꯠꯂꯤꯕꯅꯦꯕ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯐꯥꯔꯃꯥꯁꯤꯇꯤꯀꯦꯜ ꯇꯝꯕꯁꯦ ꯑꯗꯒꯤ ꯃꯥꯁꯤꯅ ꯇꯛꯄꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯄꯥꯗꯒꯤ ꯃꯣꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯪ ꯍꯥꯟꯅ ꯍꯪꯉꯣ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯕꯕꯥꯅ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯑꯩ ꯍꯥꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣꯁꯤꯗꯤ ꯖꯦꯁꯤꯀꯥꯁꯤꯗꯤ ꯃꯤꯇꯦꯁꯁꯤꯗ ꯂꯨꯞꯈ꯭ꯔꯕꯅꯦ ꯑꯗꯒꯤ ꯃꯤꯇꯦꯁꯅꯁꯨ ꯂꯨꯍꯣꯡꯉꯁꯦ ꯅꯪꯒꯤ ꯇꯛꯑꯦ ꯃꯥꯁꯦ ꯑꯗꯒꯤ ꯍꯦꯛꯇ ꯃꯤꯇꯦꯁꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯄ꯭ꯔꯤꯟꯁꯦꯁꯀ ꯑꯗꯨꯃꯥꯏꯅꯒ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯦ ꯑꯗꯒꯤ ꯃꯤꯇꯦꯁꯅ ꯂꯥꯛꯑꯒ ꯖꯦꯁꯤꯀꯥꯒꯤ ꯃꯄꯥꯁꯤꯗ ꯁꯨꯃꯥꯏꯅ ꯖꯦꯁꯤꯀꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯅ ꯀꯩꯅꯣ ꯄꯤꯌꯣ ꯕꯣꯔ ꯄꯤꯌꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯁꯤda ꯃꯤꯇꯦꯁꯀꯤ ꯃꯄꯥꯁꯤꯅ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦꯕ ꯁꯣꯔꯤ ꯖꯦꯁꯤꯀꯥꯒꯤ ꯃꯄꯥꯁꯤꯅ ꯑꯍꯥꯟꯕ ꯌꯥꯔꯝꯗꯦꯕ ꯖꯦꯁꯤꯀꯥꯒꯤ ꯃꯄꯥꯁꯤꯅ ꯃꯤꯇꯦꯁꯁꯤꯗ ꯁꯝꯊꯤꯡ ꯋꯤꯌꯔꯗ ꯑꯃ ꯃꯉꯣꯟꯗ ꯑꯃ ꯎꯏꯁꯤꯅꯤ ꯃꯥꯅ ꯎꯕꯗꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯕꯠ ꯃꯥꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯅꯣꯏꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏꯁꯟꯗꯔꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯂꯣꯏꯁꯟꯈꯣ ꯈꯣꯠꯀꯣ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯁꯦ ꯉꯥꯏꯈꯣꯅ ꯃꯄꯥꯁꯤꯅ ꯌꯥꯔꯝꯗꯦ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯕꯗꯣ ꯃꯤꯇꯦꯁꯅ ꯖꯦꯁꯤꯀꯥꯗ ꯇꯛꯄꯅꯦ ꯑꯗꯒꯤꯗꯤ ꯖꯦꯁꯤꯀꯥꯅ ꯃꯄꯥꯗ ꯑꯩ ꯕꯕꯥ ꯁꯥꯏꯅ ꯑꯦꯅꯤꯋꯦꯁ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯅꯤ ꯑꯩ ꯃꯥꯒ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯅ ꯀꯃꯤꯇꯦड ꯑꯣꯏꯅꯔꯦ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯏꯡꯒꯦꯖ ꯇꯧꯔꯦ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯒꯦ ꯃꯥ ꯅꯠꯇꯅ ꯑꯩ ꯅꯨꯄꯥ ꯑꯝꯇ ꯂꯨꯍꯣꯡꯉꯣ ꯑꯩ ꯃꯥ ꯅꯨꯡꯁꯤ ꯈꯣꯠꯂꯦꯅ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯇꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯃꯄꯥꯁꯤꯁꯨ ꯍꯣꯏ ꯐꯔꯦ ꯅꯣꯏ ꯍꯣꯏ ꯐꯔꯦ ꯍꯥꯏꯅ ꯅꯣꯏ ꯂꯨꯍꯣꯡꯉꯣ ꯍꯥꯏꯅ ꯃꯄꯥꯁꯤꯅ ꯌꯥꯔꯦ ꯖꯨꯂꯥꯏꯒꯤ 2009ꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯉꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯉꯒ ꯍꯦꯛꯇ ꯆꯥꯎꯅ ꯍꯣꯡꯗꯣꯏꯅꯤ ꯙꯨꯝꯙꯥꯡ ꯇꯧꯗꯅ ꯍꯣꯡꯉꯅꯤ ꯑꯗꯨꯒ ꯑꯣꯚꯔ ꯃꯣꯏꯒꯤ ꯐ꯭ꯔꯦꯟꯁ ꯐꯦꯃꯤꯂꯤꯒ ꯂꯥꯛꯇꯅ ꯃꯤꯒꯁꯦ 600 ꯍꯥꯏꯗꯤ ꯏꯪꯂꯦꯟꯗ ꯃꯤ 600 ꯂꯥꯛꯑꯒ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯍꯥꯏꯁꯦ ꯏꯠꯁ ꯕꯤग ꯗꯤꯜ ꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯁꯣꯝꯒꯤ ꯃꯤꯇꯦꯁꯀꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯩ ꯂꯤꯡꯕꯅꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯖꯦꯁꯤꯀꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯑꯗꯨꯝ ꯂꯤꯡꯕꯅꯦ ꯃꯣꯏꯁꯦ ꯙꯨꯝꯙꯥꯝꯗ ꯆꯥꯎꯗꯅ ꯂꯨꯍꯣꯡꯗ ꯃꯣꯏ ꯑꯩ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯃꯌꯥꯝꯁꯦ ꯊꯤꯅ ꯍꯔꯥꯎꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯁꯦ ꯖꯦꯁꯤꯀꯥꯒꯁꯦ ꯃꯣꯏꯒꯤ ꯕꯣꯂꯤꯋꯨꯗꯀꯤ ꯂꯦꯇꯦꯁ ꯂꯨꯍꯣꯡꯕꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯗꯣ ꯁꯦꯠꯇꯅ ꯒꯒ꯭ꯔꯥ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯒꯁꯦ ꯑꯇꯥꯌꯔꯒꯗꯣ ꯁꯦꯠꯇꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯁꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯉꯛꯄ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯍꯣꯝ ꯇꯥꯎꯟꯗ ꯂꯩꯔꯝꯕ ꯃꯐꯝꯁꯤꯗꯒꯤ ꯃꯣꯏꯅ ꯂꯤꯟꯊ꯭ꯔꯣꯞ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯌꯨꯝ ꯂꯩꯔꯒ ꯍꯣꯡꯗꯣꯛꯈ꯭ꯔꯅꯤ ꯀꯩꯅꯣꯁꯤꯅ ꯖꯦꯁꯤꯀꯥꯒ ꯃꯤꯇꯦꯁꯀꯁꯦ ꯑꯗꯨꯗ ꯃꯣꯏꯅ ꯌꯨꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯐꯥꯔꯃꯥꯁꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯀꯣꯔꯁꯁꯤꯁꯨ ꯂꯣꯏꯈꯤꯕ ꯍꯥꯏꯗꯤ ꯂꯣꯏꯔꯛꯄꯒꯤ ꯃꯣꯏ ꯑꯅꯤꯃꯛ ꯂꯥꯏꯁꯦꯟꯁ ꯐꯪꯉꯦ ꯐꯥꯔꯃꯥꯁꯤ ꯐꯝꯕꯒꯤ ꯐꯥꯔꯃꯥꯁꯤꯁ ꯑꯣꯏꯕꯒꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯗꯒ ꯐꯥꯔꯃꯥꯁꯤꯒ ꯐꯝꯃ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯀꯩꯅꯣꯁꯦ ꯖꯦꯁꯤꯀꯥꯅ ꯃꯥꯒꯤ ꯗ꯭ꯔꯤꯝꯗꯣ ꯂꯣꯏꯅꯃꯛ ꯑꯣꯏꯖꯔꯦꯕ ꯍꯥꯏꯗꯤ ꯔꯣꯃꯥꯟꯇꯤꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯣꯂꯤꯋꯨꯗꯀꯤ ꯇꯥꯏꯞꯇ ꯔꯣꯃꯥꯟꯇꯤक नुपा ꯑꯃ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯃꯥꯏ ꯍꯥꯏꯅ ꯃꯥꯅ ꯐꯥꯔꯃꯥꯁꯤꯁ ꯑꯣꯏꯅꯤꯡꯕ ꯑꯗꯨꯁꯨ ꯐꯪꯉꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝꯅꯒ ꯅꯨꯡꯁꯤꯕ ꯈꯣꯠꯄ ꯀꯥꯏ ꯃꯥꯁꯦ ꯐꯪꯉꯒ ꯃꯥꯒꯤ ꯂꯥꯁ ꯑꯃ ꯍꯦꯛꯇ ꯃꯥꯒꯤ ꯀꯩꯅꯣ ꯈꯛꯇ ꯉꯥꯏꯔꯦ ꯃꯥꯒꯤ ꯋꯤꯁ ꯑꯃ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯃꯃꯥ ꯑꯣꯏꯕ ꯑꯗ ꯃꯣꯏꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯅꯤ ꯈꯣꯠꯂꯤꯕꯅꯤ ꯍꯥꯏꯅ ꯐꯦꯃꯤꯂꯤ ꯃꯣꯏꯁꯨ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯤꯑꯅ ꯍꯥꯟꯅꯗꯤ ꯍꯣꯜꯅ ꯊꯝꯃꯝꯃꯦ ꯀꯩꯅꯣꯁꯦ ꯑꯉꯥꯡꯒꯤꯁꯦ ꯑꯗꯒꯤ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯐꯥꯔꯃꯥꯁꯤ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯦꯇꯜ ꯗꯥꯎꯟ ꯇꯧꯗꯅ ꯂꯩꯔꯛꯑꯀꯥꯟꯁꯤꯗꯗꯤ ꯖꯦꯁꯤꯀꯥꯁꯦ ꯃꯃꯥ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯨꯍꯣꯡꯉꯕꯗꯤ ꯃꯆꯥ ꯃꯥꯁꯨ ꯃꯆꯥ ꯄꯥꯝꯖꯕꯅꯤꯅ ꯑꯗ ꯃꯣꯏ ꯑꯅꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯐꯔꯇꯤꯂꯤꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦꯕ ꯍꯥꯏꯗꯤ ꯖꯦꯁꯤꯀꯥꯁꯦ ꯅꯦꯆꯔꯦꯜꯂꯤ ꯀꯟꯁꯤꯞ ꯇꯧꯁꯨ ꯌꯥꯗ꯭ꯔꯦ ꯌꯥꯗꯕꯗꯒꯤ ꯃꯣꯏꯅ ꯗꯣꯛꯇꯔꯗ ꯌꯦꯡꯉꯦ ꯗꯣꯛꯇꯔꯗ ꯌꯦꯡꯉꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯁꯤꯅ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯕꯗꯣ ꯃꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗꯨꯒ
BTS ka mabani sisu haidi intimacy sisu yam haidi yam kana layaktaba dagi di admaina tawre khole na haibadagi doctor na do di IVF oina tawrasi kholaji magi procedure si yamna exhausting oigni yam tiring oigani nangon dai amwagani doriga su IVF try tawsena adagi moina doctor na IVF try taw haibadagi yaraga IVF try tawse over the haidi several years da moisna IVF mas ahumlak try tawsida ahumlak fail oiraba fail oibadagi Jessica se athwai nungai tare haidi mama haidi nupi mo oina pokpagi magi haidi failure oire nupi mo oiraga mama oiba ngamdaba khotaba naturally su kam haidi ngamdaba adagi amuk magi saigi IVF tawbagi magi egg loktoga fertilize tawbudu su oidre khotre ma sem tina nungai tadra ma se anxiety ga depression ga na dra mayam dagi isolate ka tawdoine adagi haidi doctors na nungai tadna hida ka piraga ma se laying ba khotpa se tawdoine ba 2018 gi April haurakpasideda mangonda good news ma phange haidi majina 4th round IVF amuk taw matam sida hantakti success oire success oiraga ma se magi embryo ahum haidi kano tawre haidi fertilize tawre khotle na pau pirakpadagi tin haraure moise dagi moi hojikti frozen da thamsi aduga June gi 2018 sida kanoda Jessica da implant tawba haina dogi plan se tawraga leidagi Jessica je haraure haidi matam kuina ma dumaina haidi tina torturous oiba procedure se tawraga IVF tawrokpa kholakba du mayam hojikti success oirani kholani du ju embryo ohum haidi angang ohum phangdore khotore haina harauraga she was looking forward to it haidi kamaina ma ja sena mama oiba phangani haraudana mi gi tang tara mari 2018 sida kano thaudo ama thokani ayuk sida haurak moi tum haulak pada Jessica ga mites ki routine je dum normal routine dum tawre haidi Jessica na kano tawra haidi kano na Jessica na magi thabak chapagi khopagi adu moi gi ani gi routine je haure mites na hana ayuk je ma gym chaluruni gym halaga mana pharmacy ji ayuk ki shift hai tare ne adu mana mu lobirani mana mu low loiraga amuk nungdin dagi ayuk ta haidi nungthin bok lorani nungthin dagi amuk Jessica na amuk mana mu makhata na amuk hore kano bok haidi lowdoini khotoini na adumaina adum chatlaga nungdangi hoi sigi numitchima dum moi gi dum routine no tawre duga nungdangi pung 9 makhai tarakpa sai gi matam sida kano sidagi moi gi ngasai gi England gi kano emergency number 999 hai sidaida call ama lakani call se mites Patel sina phone torok toine mana phone torok ko se ai si video da hapcharamge Yeah. How to run that? And she's just on the floor, she's got duct tape all over her, she's like, right. Should I take the duct tape off her? Can she breathe? No. Take the duct tape off her then. Please, can you send someone? Yeah, I am. Can I take your name, please? Okay. I can't get it off her. I'm going to get tossed straight out, okay? How long will it be? I'm going to get travelling on blue lights and we're going to get an ambulance straight out as well. Okay. You said is your wife breathing? Can you feel her pulse? The house is really cold. How long have you been out of the house? About an hour. What's your wife called, please? Listen, we've got police travelling down now. Okay. We've got police travelling down now. Yeah, I've got the duct tape on. It was over there. My hand. She's been tied up. Her hand is really cold. Are there any marks on her at all? Well, I can see that on her neck. Like, really dark neck. She's been tied up by her hands. And also tape around the legs. Yeah. And marks around the neck. Yeah. She's got like blood on her nose and like just dripping out onto the floor. And she's non-responsive. Oh, Jess, come on, baby.
phone sida mitation ha hekta hysterical oiraga mana phone sida kappaga lauraga sumaina mado mapanda thoubani pungkhai mungtang oirangani duga mayumda halakpada ma kanu maigi mayumdo pura khoigi huran ba changame haidi pura bulgar gi khoigi bulgar ma changame adu duga loina mag haidi amara anira khangde yumdu da changame yumdo loina mag kanu taroi pungchai chai re khole na mana haibasing do di mai nupi do sumaina kanu da thongnong manakta tar khadi tar ga leirame hanagi maigi makhut makhong jing do tape na haida loina kisalle dagi di maigi ankle da zu kainom na thori mambam na kisalle adagi maigi manaton dagi e tar e khole e dagi di sor hondre adu tawdre na mana du mayam do mana tawsida policing jina phare ro di khoi huji huji ngui kano thara age ambulance ka aduga police ka thara ani kholani na tawrakanda police lai kudakta police la kuma tamda police ka ambulance ka lai mai paramedic mem da la akana changa kanda moina he kano ji ubada Jessica je haidi unconscious haidi ma sor honda ba khota manga sai mites na haiba sing do loina mak haidi moi ji ure ubdagi moina changsalaga CPR tawraga moina kano ji revive tawna ba yam kana honare Jessica je revive tawna ba ekta hona ba si moina to ke thina honaraga su amna haidi marai bak thi ba hai tare Jessica do revive tawba ngamdre ma se si badagi kano singjina police singjina mai mu imung nu changa ka sida mana mites sa hange kamain tawrino kholino do tawino na haidi noi gi day to day nang kamain how haidi how adi moi gi numito ma kamain tawrino kholena tawba sida mites na haije mana ayuki shift mana lawre handu duga ma gym da chatlure adagi ma amu kano sida Jessica sina muk mana nungdin dagina nungdang oiramgi moi pung tari poki shift se mana mu lawbane aduga mana mu yumda mu hale aidu yumda hala akanda kano laptop ama kawre haina aisi laptop lawrubani amagi kano pharmacy se chatlaga aduga laptop lawraga ma kano gana Jessica ga moi ni sina pizza cha na dinner gil haina baduda moi dugi local gi pizza ama yom bhamna changa ga dagi pizza pick up tawraga changa ko matamda aina yum je thong hang to yeng matamda asigi drisha je leirambani khopani na tawre adai policing jina moi gi mayum je chatla yeng ma je yum je pung chai leirame ba mathak su makha zu pung chai adagi di hekta phi ga je loina makha da haidok tana khotana tawrame dagi policing jina hamba da khali je robbery gone wrong haina huram changa pada moina khano tawdana haidi maybe Jessica do nang sai huram changai mi sing do ubudu da moina high witness leire na ma do hatu yorangane moi jo hana khalame adagi yi moina ham sum check tawba matam sida sexual gi motive tem ta leramde haidi nupi du da khari rape nong tawba khopagi kaim leramde aduga mapo machai haidi loi thoga ko kai ba budi lerame forensic team kaure adagi di detective kauraga laaga moigi Jessica gi family su inform tawraga Jessica family sing du mites ka haidi magi support tawbone na loi laaga mites na heta khoi ngasai moigi Jessica gi family su ubada ga ta moigi hai kolaga kaptana khotna tawre dagi moi su am nongai tare haidi kamain tawrino kholino smaina moina leiriba mafam sidi safe oiba mafam ne du bukara maina hasmaina huran bachanga aga tawromino kholino na moi sep nongai tare adagi detective ka moi gi forensic team gisina investigation tawba hore hadi kara maina kholino tawrino na ada moina thijan basida ahamada moina phangba clue se force entry na teba haidi yumdo thugai khokai raga thong phakai raga changakpagi amta leiramde moi dogi sign amta leiramde aduga moina khali je either kaino sina Jessica sina mi je mana khangaga miduna thong thilakpada thong do hangtoga changala kanda miduna mangonda crime tawba or either thong thilakanda mana yenghogda dana thong do hangtobada ngasai gi hurama changai ba attackers na nampu da yum je changjalaga mangonda attack tawraga ma je swaina halaga mpo machai huran gi ba khot ki ba dumaina oiramgani moi je khalame dagi moina mathang sum thigala pasida moi gi mai kano sigi mites ka Jessica sigi mayum gi mapan sida CCTV ma lei CCTV je leram basida e masidi phare sidagi ju clue haidi khangani kana moi yum je changa ki bano khot ki bano do khangani na policing jina mites sida sigi CCTV gi footage am da pion ha basida mites na asigi CCTV sidi yadaba kuire aduna footage amta leitre sisi semge tawraga semba haidi nang hodre khotare na haire adagi policing je mo asadudi atopa mu thigala se kamain tawbono khotpono na moi je mayum haidi mayum do loina ma
thigatna bai di thijalasi moi loina seal off tawre yum do kanambo moi yum degi loin thoklo kholo aduga mitesh budi mana phone tawraga mana thengna banina station da chalaga wari sanana ba aduga moi sagi Jessica gi family sing duju sumaina yum da hallo kholo na khoina paw hadi adumaina sihana koina yum je seal toksale police ki duga ka moi gi ek kano khangbaga clue phangbaga kanano suspect to attack ka do kanana khangba khujo paw piraki harag moi yum chalangre Jessica gi body se moina autopsy ki thagre aduga autopsy ki results da coroner's na report pirai se maje strangulation tawraga sibani na haire adagi magi kano sida hadi strangulation budi makhori da met pedagagi koi kana kai gomamna makhori da met pedagi sibani adubu aham da plastic bag amana maje hat tu gi tawrami aduga plastic bag tu na hat tu gi tawbudo ya dabadagi strangulation tawraga hat pani khot pani haina tawre adudaga ngasagi policing sina mayum do phasana mathang makha okai thiba matamda aham da moina phangi je suitcase ama phangi hadi phi mayam mites ki phi mayam yomaga hadi krai do ma chatubagi type da hadi laidena vacation gumba ni khangde amani khangde chatpagi ama thamame aduga hantak sina evidence achawam phangdoine ba moina kano sigi moi phabungi makha sida footage ama koi CCTV gi footage ama phi na phasana yomaga manung da namjalaga lairame adanga sai moina policing jina sai gi CCTV gi footage lokthoga yengma matamdadi moi gi mayungi Jessica na siriba numit sigi footage se oilerame ba adanga sai kanona di mitesh na di kano CCTV gi footage to ya moi gi kano do CCTV do yade adana footage laite na haiba do machin thiba oilerame adagi policing je chingnare haidi mana kai do boino akhoi da machin thiri je kai gino mana footage do wu laite na hairaga kai do bagi mitesna phabu makha da losal phi marakta yomaga losalaga thamamino na moi chingnare haidi mazu attacker singjiga maga manaraga moi mena manaraga tawribra haina moina khalle adagi moina sai CCTV je footage se yenga kandadi pura answer sing do loi thokle haidi kanano suspect hadi moina suspect to khangmanga me adagi di moina paw da moina da lautho s maina Jessica the 34 years old suba nupi ma gi saina suspect ama phare khole du tawre na lautho ga suspect se kanano haibasida chahi 53 ka suba Mitesh Patel je oilerame asi je smaina tabadagi moi gi sai gi leiba local gi never da moi community sing pura shock chatle ba haidi kaino haijibu karamaina no haidi ma do yam thina di moi ani do yam haidi moi gi family je la akanda moi dai mi sing jani amna nungsi je ado moi gi couple sing je haidi community dung da loina mag yauraga su kitang budi private oiraga su moi yam ing tappa adagi moina ubada Mitesh ju yamna hatare yamna ing tappa adagi di waga yam kana ngang da ba adagi Jessica se su yamna ing tappa koi gi nongwi da tauraga leiba du gumba nupi ma cham nim dubu karamaina attack hadi saina la aga halame haraga magi nupa se karamaina suspect tawrino kholino na tawbadagi moina sai policing sina kano se Mitesh se kano tawrani charge tawrani hadi ma su yaw ma se suspect ne na pharaga moi gi station da puraga magi wahang pohong tawba hawraktoine police na hujiki footage da phangi se kamaina Mitesh se karamaina suspect oino haibese moina sai footage do yengmasida moina ahamba uri se pung ahunga makhai sai sida Mitesh se magi gym dagi halakpa ma ui aduga mayum da changiba adugi matungda kanambu lakpa thokpa kaimbu adi movement amta ude aduga pung taret tarakpa sidai sida Jessica se amuk hale mai thabak dagi sagi mi gi tang 13 2018 gi jagi moi gi footage sida hala aga adu mazu mayum da dum lairaga kaimbu thokti khote aduga 744 gi matam sai sida amuk kano se Mitesh se mayum dagi amuk thokla aga mai car tongaga ma se chatkidoine chatkhraga ma sina kano gi aduga pung 9 ga minute traunga sai sida ma se hamu hale aduga hala aga minute tara mu laira kanda ne ba mana police da aidina kasagi mana emergency number phone do raise adugi marak sida kanam bok chang de ba only hedi kanam bok chang ba thokpa gi karim bo yaw de footage da only Mitesh ka Jessica ga katang khak chang gi bagi doga Jessica doga Mitesh na tho uraga amu changa pado adugi video do footage so tang yawra meduna moina suspect tori se karino have the police na haibada kanam bok na changa ga yum sida
kano huran chinthi tawba nate mites natana kanambu oiroi habise police na dum khangdoine clues ma aduga minute taruk mana ngasai kano gi emergency number se phone tawdringa gi minute taruk mamang sida clue amadana ngasai gi mapanda moi gi cctv ma leibado adu mana muthat khidoine ba adugi muthat pa loira ba matungda ne mana na ngasai gi 999 si emergency number se mana phone tawrise aduga mites ki pharmacy da ju changaga police na amu moi gi thai thiba change thiba sida moina phangi je jewelry phange mai sana lupa kano gi Jessica sana lupa phange adagi di 25000 pound je oiraga di ekhoi gi Indian rupees da harga di 26 crore muki changni adu phangdoi se adagi gold bar mana phangami se aduga plastic ta 2000 pound amaga yomaga leirammeba aduga moina ngasai gi khaidi kari gi no si ma'am hana bano da mayum da thamdabida pharmacy da thammi se haibagi su question ama lae adagi police na muk ngasai mites ko magi iphone se mana moina mu yenge haidi iphone da kai mai phone da kari kai yawge ni yeng matam sida iphone da health app amne yawe haidi user do gi step kaya chatli adagi di mai gi heartbeat kari crack check tawna ba app am yawe adugi app ki through da su yamna chingna ningai oiba hadi kanoi yawrom doine mazina urize mai gi sagi heart mana mi kano to gi sagi Jessica gi heart lingai gi haitare ni murder gi manung sida mites ki phone je kano taweba ai yum ji gi mathang akha se da koi gi koi chin bagi type da ama ui mana moi mazina haidi chela ga mafam yum mathak makha kakhat bagi aduga pung tariet ka size da Jessica se di lengdre ba pung tariet ka minute tariet tarak ba size da Jessica se lengdre as if Jessica na hek mayum da magi mayum je hek changak paga mangonda attack tawbugi type neba 40 minutes matungda amuk Jessica gi magi phone je mapanda mu uiba ubase moina thajabada police na thajabada mites na heading sai huran maduna la aga magi phone do puraga mapanda thadaramba manabani hena adu su police na khalle adai mu kanosina mites na yum za hala akan sida mana apps na mu uri je ma je stair da mu kakhatpagi mu yawlerame hadi mana ngasai pizza ga lauru ba kholo bududi ngasai pizza gi dukan do da cctv da budi ma se phange hadi yawre do adu budi confirm tare aduga pizza lauro ga hala akan da yum za mana changa ko matab zani na mana hambada ma haido Jessica do tar ga leremena adu ga dom ta na teba mana tawri je he changa paga yum ma se mat moi gi siri mathak kakhat pagi my health apps da yaw lereme the stair ka khali do ngasai my cctv gi footage so load pa kakhat pani cinema police na harise adu haib de gi ma je charge tawrani chawraga adi ma je pharani de gi di moina adagi Jessica gi family na haib je court ki moi haw matam da 95% court ta lak ba moi ga sai evidence puthor pa sinje moi di shock chatle na they were not prepared for it adi asumaina bu taw asu kuina sumaina taw asi bu akuina kamaina haidi ma sigi no pa ja sumaina taw je kamaina khangdri no haib je du gi question ju lai ba police na khangning je motive se kari no sini ma nupi je mana Jessica se hali ji gi motive se kai no moi ani sumaina success oidana khotana paisa nung sa wat pasuna te khote aduga moi gi haidi adwaina business ka chawun tawna le ni kholine ada mai gi motive se kari no mana sumaina numisida ka do bai no sigi crime je tawri no haina adu khangna bagi hona bada police na kano gi mites ki kai tare ne mai gi life se makha moina dik to ba hawra ni khangna ba kari no khol no masigi no pas na tawri se na police na dik to ba hawra kan di hide skeleton full of closet adu do hang to rak pai type hai dim sai manung da moyani gi mapan da nung sinai kholi kai na ga tawnari ba mayam se loina mak yum gi mapan da di loina mak mayam na phana uraga yum gi thong lonjan ba yung manung da di pura moyani zigi pura kano gi mites ki web of lies sai tare ne moi ani jogi couple gi wari se yam thina kano tawram me ba yam thina shocking oi ba wari oi leram doine mites gi matang da police na dik taw matung da moina khangi je ma je affair haidi unfaithful ore ma me mai gi nupi sida throughout moyani gi lohong ba gi journey sida adum mana nupi sida cheat tawri ba mai affair dom leirame aduga mana affair tawri ba mi singjina kanano haiba sida nupa ga oi leirama ba mite se secretly gay ne ba maje gay oiraga masana ma se gay ne haiba se adum kano je Jessica thengna dringai degi mana adum khangjare masaje khangjaraga su majina
Hindu conservative Gujarati Hindu family dagi haurakpana mana open tawba ngamdaba haidi moi kana tare ne Hindu gi kayam thina conservative oiba culture dadi gi oiba haise yamna khoi gi pap tawruba mi gi type ta adagi yam thina shameful oiba imungi maming manghan badugumba mini khotpani na adumaina khanai hai moigi aduga moigi family ji yam thina homophobic oiba haidi gi matang yam thina lan loba hai tare ne haidi moi singje kano nature gi against ni adagi di haidi adune dane kainaga tawba aduduga kaigumba moigi family sinaga adumai haidi homophobic oibane kaiguma khangak taraga di ma se disown ga tawbi ba yai ba ma pa singjina mayum dagi ga tanthokpa sagaina dai dagi ga haidi ampobo changna da tawba khotpa adudugi ma se ki dana haidi masina open haidi open tawba sungam ngamaroi aduduna masina straight nupani haidi luhongdaba moidi sidagi kano gi di mayang gi luhongdaba thuna yade moidi sahi su pharapaga haina aduna luhongaga mase straight nen hairaga luhongdabo nupi si mana thira ise koi gi yam thina naive oiba yamna khangde yam thina khangjadaba yamna icham chamjaba aduga magi nungsibasida hekta luppa man hainga yaba dugumba nupi mana thirakpane ba thirakpasida Jessica sida tarineba aduga mana Jessica sida adumaina adusu luhongbasisu mana itaga hongineba idi Jessica sina mama gi lahidabagi matam kharaga leibado mana ekta luhonga na adagi mogi course loidringa dasu mana taaga ne dai mapana yadabdusu haidi mana taaga haidi masi luhongdaba yade luhongaga haidi mai nupi duma lairaga di mana atopada chaluraga magi gi mayam thingnaba kotpa tawruba jingdo adum mai wakhanda yagadra haina khallaga adumaina haidi Jessica se mana adumaina themaga maga luhongineba aduga Jessica sina luhongi haidi ma moi ani na koinaringa gi matam aduga luhong man ba khangdeba mana haidi ma se geni aduga ma haidi ma je nupi pambana te nupa ne pambi se ma su khangde du kona ma tamna khangba hawrak toini luhongaba matung sida kaino sigi mite sigi character se pura change taw yu doine ba hekta hana phatong on gi bedo ahambada yamna lungno tawramba adagi di nungsina koi princess oinaga smana ga gift ka laidana khotana adagi ma ji ka hetare ne ma gi harauba ma gi nungai banga ta ka tawramba do luhonga matung sida di ma ji neglect tok ba hora ani mitesna adagi ignore to bahura ani adagi mana hek hanguraga na ekta haidi ware khole adagi chumna hek khumakta ba adagi de kano tawraga na pungsau da saubi adugumba adum to bahura pasida kano se Jessica se jo haidi kaino ne masina luhongaga haina luhong tringai da di aigo tuktina lung tawramba tuktina lung siraga luhong ai loibaga maina phatong na chin sawrise kari gi orabano kholobno na mazu atopa de kem khalamde ado mana haidi maybe maze han yumdagi pressure ko malai rabra thabak tagi galai rabra kai mazu khanjarame hambada mitesina mo kanu to abusive oiba hore haidi mentally adagi physically the abuse toba adagi thin ngangba adagi torture haidi mentally torture to bai type ta nupi je toba hore adagi haidi am thina su controlling tawre ba haidi Jessica na tawa thabak macha da mana control tawraga mana yai sina ya de mana yarga di yaba yadaga di yadaba kainaga dugumba su hore dagi moina chahi luhongba chahi ama muki pharakpa timing sida Jessica gi mabu boxe ama ahan malai adudo naraga masi am kanna naraga doctor na matam tharaga leiba sida Jessica ga mabu boxe ga si amna close oise oibada mabu boxe na ju Jessica do uninge na sum sonba solaga haidi ma moi family loina mak ma haidi magi kano da doctor gi mafam du da leirine ma do karam kanda haidi sor aroiba hondoino khangbaja de do na Jessica sina chatpa bubudi mana ngamingai adum chatle do ga su ngak khak yaba man tawrise kitang kuibaga phone tawraga nang halao halakta ba yaroi ado tawroi da adum haidi no kano je Jessica se yatere mai family members sing ga yam kuina lehening da bai type ta mutation to ba horok toini asigi matam sina moina kano da leiringai matam do ne ba mana manimbo khoi mogi sunum kano da mogi hometown da mayum hong tringai gi matam ne adagi Jessica sina haidi manong de sawning da ngoi ni se kar manong da khatna ba jani haidi aina smaina ibu boki ma haidi pupu gi manak ta legi haraga nang na yadre se kai no na mari tongna basida hantak hamba oina mitesina makutna thar phu do ne ba pije tharaga phone naga langaga pije maina soe hai
so kanjida aduna first time abusive oiba hore adagidi mana aina nang yaroi haidi yaroi nang nongwagi nangna numit haidi nongma nungtigi chatpasu yaroi nong nangna numini ni gumba leiraga pung amani chalu cho doga nang halakadabne khokadabne na adumaina mase adum haidi kanu haidi totally mana control tawraga my family singdagi isolate tawraga thamning mai ta meditation tawba hore magi magi ngasai torture tawbase adum worse and worse oiba hela ani adum tamna sum henjala ani aduga Jessica sina notice tawduine ba kanu si mite si magi phone si da yam thina kanu tawbudo khadi magi phone si chungta thado ya da ba adum pairaga koisa chatpa aduga wari sin adum phone sana leiba adai mana khoi bathroom daga nga iruja basanga so phone je pura chatpa haidi phone je Jessica na ugidra kai haiba gi type ta adagi di kanu gi type ta haina daina chum phone je pu bisida Jessica se chingna ba hore ba kari gi no mana phone jing je tam no tam ta thamde koi pu pura chatli jibo aduga ma su ngai gi no pa do na phone do tang thamamaga tawraga so passport to khangdabani na phu ma ju kana ga wari sanai no su khangdre ba adagi kai gumba ma ga wari sanai ngai da Jessica na ga ka daga changu ba je ka dai thokraga atopa ka amna changa thong onjalaga haidi mana wari sanai ni banda mana wari sanai do Jessica ra tahan loi tawbagi tawba khopa adagi Jessica se tum chingna ba hore kari no ma jibo kana ga wari sanai no kai gi no so yamna mana wari sari jibo na adagi Jessica so ahambadadi khalame maybe mai mama na ba yamna khodi kanu tawbra yam aruba thabak mama na ba singa wari sanari ba male mai je khole tormado asum haidi frequently tawba henjale e thum toisalak badagi di ma so chingna doine chingna mana khangba hora ane ba ma se nupa atopaga wari different nupa jinga wari sanai ha ba je ma khangba hora ani ngasai gi kanu do di mites to di mana phone do da mai gi phone sida app ma lei moi gi Tinder haina Tinder hai koi Tinder ki type ta hai tare ne grinder haina amalei grinder se moi gi ge nupa jing unabagi moi gi app amane ada sigi ge nupa jing jin unabe app se mana sizinaraga nupa makhan je mana unama di wari sanaraga phone number ga pina dana sana dana unadana intimate ka oira bajani madi mana sumna kandana mai gi nupi do IVF to kholo haidi macha kano normally to yadre haidi normally conceive oi yadre IVF to wana mana nampuda na sumna kandana treatment do chalalle adaga mana nupa to paga haidi maga kano siga je intimate ka je kano oirakta bane ba haidi look kano sida kano se Jessica siga mites ka je mabani je almost just like roommate ki type lai minai habe type to podagi Jessica sina haidi adudagi chingra podagi ne ba mana phagalai se adagi mana nupa makhan thengna dana khotana aina mana aduda wari sadana khotana tawre tawrakan sida moigi haina family amagi gathering ama leidoine family amagi gathering sida mites ne Jessica ne moi ngai chatla kanda adogi gathering ne yawri ngai da kano sigi Jessica gi manau nu pisina lepaga leiba maningda ada phone je ping torok kano gi mites ki phone da tawsman haina thangkatlaga yeng manina maningdagi lepaga leibanina phone do pai do madi uhawra jani phone sida nupa mana smaina kano tawra I khole koi I love you adu na thare e adagidi haidi amna koi intimate oiba message tharakpa adagidi sexually oiba khara message tharakpa je manau nu piduna uhawraba uhawbadagi manau nu pijina machi sida paw se tamajani tambadagi machi ji su songning wa sai gi mana makhan nupa wari sanara mane adagidi hujigi phone do I love you tongna basida mana songning dana mites ki mayum sida mana pau se tamba jani da sumaina tawi kholi manu ba to paga wari sanara me kholamena ada mites ki mama pa jina Jessica gi michang gadra haraga mangon do onjhala ka chairaba nanga adugumaina khoi gi imung gi ijat mangba ya bangang haidi adugumang ngangba ya bra khot pra du tawra ka nangna nupi ama aphaba nupi ma oidaba gi ni nangna aphaba nupi ma oina bu hoyu haidi matu ma oina bu hono adore ga di nupa duna adumaina langphang kaim tawroi kholo tawre ka onjhala ka mangon do mu chaira ba haidi nangna adumaina haya bra kai chaira ga haidi kano siju Jessica siju ka dawdoi no khagyan am ta dre ne haidi kamaina magi haidi support phangadraina complain tawrubuduna onjalaga mangon doina saibire nangna mama mo bangam da badu gi ne khotpani na tawraga moi adugi maraki khana haidi moi gi family sina khangakpadagi kano siga ju Jessica siga ju mites ka ju marei je tawba hongnarakpadagi adudagi ne ba moina lin problem do hongto achakrije haidi kano sina pura khoi gi mites na Jessica je mai gi mayum lom dagi mai gi mayum amasung Jessica gi mayum gi side dagi mi singsiga amata unahaloragi haibagi type da ada hongto achakraga aduda mana mo fresh amuk start tawdoine kaina ga Jessica da haijinaraga dumaina hongto ki doine ba 2011 haidi moyani na luhongba gi chahi ama taini ga changakpa sai hai tare ne sai sida 2011 sida
ma kanosina grinder da mitesina Amit Patel kauba doctor ama unarani unara kansida hantakti na hangai mana mi atop top sum unarubani one night stand gi type ta ado hantakti Amit Patel siga moy ani je khangde thina chanaba haigadra or kanona mites na pamjaba e oirubadagi moy ani je relation moy ani gi relation ji am thina serious oirani na moy ani je nungsinara kanda adi kano tawrani moy gi ani gi affair se khangak toine kano sina Jessica na khangak kadone 2012 ki adai matam sida khangak toine khangak padagi ekta moy ani je ta khana bada moy imung manung sida ta khana ba sani khana badagi kano sina tu e haidi amites na ai to bane khola bane do tawne da tawbane sum hairaga su adum phone da wari sabu khopa tawse moy je dum matang da dum marai tawnaraga leiba jani adagi khara leiraga amit se ajiki amit kano se maga relation lariba nupa se Australia da hongrani Hongre man Australia da hongre ado dana kuni ka imbu relation line na drena na haidi mana di haidoi ne ba kano sida Jessica sida ado erga su moy ni je phone da moy ni relation je continue mu tong doi ne to wo lei sida Jessica si am thina to bo ma khangre ma je di mathwai ga nungai ta bane ma na mayum da su mai gi manau nu pi ma moy hai je moy dam close oi manau pi sing duga mana du da su pau ta ma me haidi phone da do to lei ahing nungdang chupa phone to lei mana Saina noi aina hangura su adagi aina he kano tawrure aina ka su changa khidre akoi ni ki intimate ki relation ji non existent ore na haidi koni ji roommate ka chamanare tawri je do ga kari no ai gyanam tadre ma je aina haibe su yadre khotre adu taw adu gi hai raga na ai to ai kem tawdre khotre ai nang khatagi oi doine mo hai ni adagi adu ka mo ta onsalaga phone da mo onsana raga ekta ta wari sana lera me khola me na adagi amit ji gi matang ji da su moi ni jam thina khana ba jani haidi amit ji gi hojiki nga sai gi message moi na manau nu pi na uri do amit na thaba message oi lem doine ba adu gi matang dagi thina khana re do ga Jessica na yam sauni ji ju moina sigi amit ka mabaini gi relation je khangdri ngai mamangda moina kaino moi gi mayum du da kanu se porak pajani mites na amit se mai mamana bani close friend ne thaina gi mamana bani khot bani haidi yumda kanu akoi yumda no minini le kani khot kani ka hairaga la aga amit se lere majani amit se lere mamatam sida Jessica sinaga haidi host ama oina ga yam na khoi mai pija haidi thong thak tana harau phasana ga welcome ga tawbiraga adagi di moi ani ga je dum moi gi guest room da ga dum changa ga dum leiba je Jessica na kaim khalu da bai tare mamana bani na thaina mamana bani na wari sari dai na aduga madi nga sai gi imu da pora ga ramlela sanari boire moi de adu do gi su khangak page ne Jessica na mai gi mathawai sak tana ma je nungai tri je di sumna kanda pregnant oyo ya da bane IVF taw da su mu ya da bane adagi kano sina sumna adagi mitesina sida nupa mu pusala amdana mayum naga pusala amdana nupa to pa unaram bakhola ma se dum mai di mai depression anxiety so dum hendoi ne mana mai doctor daga su kappaga wari ka su sarame hai haidi ai just minor pregnancy oi bangam dre khotre dagi di ai se pura haidi failure amani khopani ma se khale ado mai ge wakhanda mu kai guma macha ga mu lai raga di mites to pharakadra haina khale but I don't know ge oi ba hai se it's not a crime ko asi ai haida ai haining bada haidi moi do pokpada adum yaura abane aduduna asing madu haina ga dabani aduga nupi na su madu England da like tamak na saura ini she should know di angang lai raga su gi oi badu phadong di laina na ti hidak sara ga phadong na ti gi oi ba adagi di lesbian oi ba or hadi trans oi ba hai se pok pata yaura abane moi gi part of the life ne do na mayam accept ka dum tobi ga dabane ado sigi di Indian gi family su oi ro bani na adagi moi family na su accept auroi kholoi habidagi sigi waje ama lot na bohot na badane ba to koi lies mayam koi haide oidaba masa pok thora ise adagi du maina tawraga leira kan sida policing jina sigi matang sida loina khange hade smaina magi nupa ma saina kaino da Australia da ma nupa siga wari yam toi sanai khole to budu phone si su khange adagi di nupa haidi amit sina mu Australia da chakhaga haidi chakhiba matung da ju ma se dum nupa thupa singjiga hojiki app ki grinder sida changa unaraga moisba se dum haidi hotel da leiru bani khangde dugum to base adum mem to wi haiji ju amu Jessica sina mu pharaba mu ma se Jessica na chi doba wi khara mamang da su mana mu nupa amaga mu wari sanaraga phone number ga pinaru bagi su phana bagi khot bagi ja mu khana dana to basida mites na Jessica gi makhanau pairaga mu khang met male haidi khana bada adu dogi wari do mana manau nupi da budi tam male
tamaga sigi wari ma'am se police na ju khangba ngama kanda ngasai police na ju mu ma gi phone sida mu khangai je ma gi ngasai gi grinder gi dating gi app se Jessica na siba numito ju ma seasonarame ba sigi no pas na sathi bai changje sigi numito ju ma na ngasai grinder gi app se seasonaram doini ada ngasai gi ma gi court ta prosecutor na mana claim moina tawrije si je well planned murder ni mana matam phajana karamaina fake kanu kamaina haina fake crime scene kamaina tawdage kamaina plan tawdage khot kadage hairaga mana phajana mana tawba crime ni khot pani haina ta gusagi prosecutors na kanu sida court sida haidoini adagi Jessica se kamaina magi mangonda magi mathang magi autopsy result kari krang matung da lakpa sida ahambada maje kanu taw jani insulin na hana kape insulin je kap sida mado liang bangamdre haidi fight back to bangamaroi insulin hena kapagadi mi je pangthadoine hadi gyan daragasu adogi insulin gi kapaga pangthara lairingai maraksida ni mana mayum jing do loina mak kanu hai tare ne mai wakhanda insulin overdose tawraga sigadra haina khalu bujane ada mana ko leng mayum mana mai mayum jing do loina mak chakhai dana khotna adu police na phangwa evidence ni ko moina court ta ngasai gi kanu jigi ngasai gi prosecutor dana haira ise mana mayum je loi chakhai ra kholaga haidi huram ba changa bagi khadi kanu burger ma changa bagi ni na haibagi type ta mana loi thuwa kan sida aduda Jessica do lenga am do male haiba siram daba oram ba yana obadi haidi mado overdose oram daba adu do oidre na khangapdagi mana nupi je tape sina mai gi sagi duct tape haidi khoi gi solu tape tong tong ba duct tape namle adu do na loina makut makha do like mari do murang mari mukha kisala majani kisala kanda mana cherang amana magi makok sida hapaga cherang jina ma je suffocate to gena to basida kano ju Jessica du ju kana fight to buzani fight to raga sayo sangmai na sagi chakhau ji sagai ra mi haiba haidi fight to do ada mana du sagai ra bani namu suffocate to ba yadre haina ma namu makhuri ru mela kanda ada hatpani na du maina prosecutors na mayam court sida khadi putho e mana evidence asigi mayam putho ji bokta meditation na hari je maje not guilty na dum haile aina hatpa nate aina tawbu nate khotpa ai ngona tainari je kai no kholino aiga maga di yamna nungsi nei kholi aina ju kanu se Jessica se yam nungsi Jessica na ju ai yam nungsi kholi ai kanam bo ke ai atopa ke kanam bo hedi kanu kanam bo aina my partner oina pambo de aina pamri Jessica khatani kai adum khumlei adoi ba ju mai kanu mathang adum mai kanu evidence ma'am je pile up tor doine mai computer je mu police na mu lausalani mai computer jam thigat pa matam sida mangonda moi mai computer da yawrami se ahamba da mana haibado ngasai gi kari tare ne mana sahi amagi mamangi gi hitman hai tare koi mi hatna ba UK da karamaina hire tawgani kainaga adagidi how to kill your spouse kaina dugo mayangamba adagi insulin overdose kainaga aduga magi sigi plan je karam kanda gi hauraki habiza 2013 gi size gi man haure eba plan taw ko se hadi Jessica je hatna ba adai mana 2000 gi 13 gi sai mana dugi yengba hawbagi timing sigi matung dagi amuk life insurance amu mayam yawrani makhan Jessica gi ama yawbasna 2 million pounds yaw hadi ama yawlem doni 2 million joiradi 200 crores muk haitare Indian rupees da adu muki paisa gi mana life insurance yawram doini aduga magi plan se mana insurance matu je hatoni insurance laurani lauraga ngasai mana IVF ta holidodi mana kanu plan tawgena sukan khandeba kanu sida Jessica sida mana pami je sagi embryo do sagi frozen egg fertilized oiraba egg to adu do lauraga Australia da ngasai paisa do ne mai ngasai paisa insurance ki paisa mayam do ne adagi di embryo do ne lauraga Australia da chatlaga amit ka laiminaraga amit ki moina do da surrogate tawraga angang ado mai di moi gi macha sakna yu oga adu maina raise tawgena khanbagi aim da ne mana nupi ji da hanjan mana IVF taw na nampu da mana taholi je kai no da ma sina normally sung tong ning de moi ani na hamba luhong ba horok pagi family sem ba horok pa matam sida mana hedi ma ju upai leitraga su haina mana nupi jiga intimate oi ba matam se mana the drug ma chai ba drug sina sperm count se suppress to doine ba suppress tawraga naturally conceive to ba ya haloi doine kano je Jessica je naturally conceive tawraga masa po ga di ma macha yawraga di pai leitre ma kano do hedi nupi du ga angang da yawradi nupi du khatok ba ju yaroi hundom ba ju yaroi na adu nga sai fourth time
mana chahi kuina matungda hadi yam thina yamna ezo hadi yamna wana dagi torturous oiba sai procedure me matawraga mari suna sai IVF to matamda embryo ahum moina fertilize tawdo adu tawi khanbadagi mana action dagi hawrabne ba dagi karam kanda hatsige haibaje hadi ma sai gi embryo do kanoda Jessica da plan tawdringai da adu do hatpa gi mana adu dagi ne mana hatpa adu dagi ne mana calculation to hawrabne ba madi kui rabane ba mana thigal ai je karamaina hek mana khali je embryo de fertilize tawbaga hatlaga insurance ge paisa se lawraga kano amit manakta chatlaga amit ka lemina basine ba magi aim se adai police na ju magi haida magi kano dagi office tagi list phange mana kari Australia chapada pudoino na mana Australia chapagi suni mana ngasai back to mai mapi maronga yomaga lerami do haidi haina kano gi cden hairaga insurance gi paisa je phangwaga embryo lawraga Australia da che lagi na masa adu khalam bagine adagi no mitu da magi mathang da mu eyewitness ka su mem lak to ni magi staff sing jina su khadi staff sing jina haiba tamda no mitu mana lak to yam thina masado yam pakhat pa mali hobi ga tawraga kholaga la e du ga store room am da changi hai mana na hangai chang da ba store room am da ama changaga no tawgi changi adu thola kanda mana staff am male ma ga hek thengna ba da makhut ka he kan tong na ba makhut ka handshake ka tong na ba adogi nu pa du su mana du u no mitu da ma handshake tawram da bida kawram da bida dum dum haidi chakhare ni haina chakhare na adumaina amu haire adagi mo mai gi gym trainer na mula e la aga mana haise aingonda di moi do mado twin gi mapane Jessica ga mabaini angang phaibok ama lei kholien hai kholien madu machin na di adu madu dum plan tawraga machin thiba hawrjani mayam mamangda aphaba nungsiba nupa ga saraga adaga haidi mai nupi ga sem lung to ga saraga ma sumna kana mana plan yat padugumba nupa mama se oire Jessica na hamba IVF to bagi ahumlak to bada fail oi bado adai dagi masina ai se tawroi ge na haidi mado ware haidi mado depressed na re dogi mai gi prosecute do treatment adu gi tongna bado yam thina wai khole hai adu do ma ai se yaw tongning dre na ka hai baje meditation na mangon da threaten tawraga hekta khangde kano tawrani nang adu de aina nang thadu oni kai hai bagi type da or khangde ki han laga ma se fourth IVF se ta holi ne ba mana nampu ta holi ne ba adu da daga mana ngasai kano ma'am still haidi mana IVF tawraba matung da bokta haina success oirabo haidi laidana haidi IVF se tawra matung phau mana su amna wana tawra phau ta nangna nupa atopaga wari dum sanaraga aingonda matam pi de khote tawrapadagi masina tawra roige na tawmale haidi ahum lakki matung da tawra royena adagi mana mu threaten daw na adagi nupi tu da du ni haina khara ki hella khotla laga aduga last da nang angang se poga di haidi ai ju change tawani khorani kaina ga haijelaga adumaina fourth se ta hol mile mana fourth se taw kana fourth ne success wara kanda ngasai mites ki plan je mu tawisi mai ge sai evidence mayam mathang ma de dum huju phoba mana guilty na tena dum mayam de yel adum leini ko haidi police na hangasu ai hainingai kem leite aina tawba na tena dum hai leini adagi Jessica gi mai fingernail dagi kano DNA phange haidi moi sai staff na amaju moi gi eyewitness lakpada staff na haidoi sin numit mana laptop thambala ambado adu da mai gi mangak samda scratch ahum lei sini sai da ada kai gi no hangbada gym da moi na manang nangak sum soe na hangbatam da gym da kano tawba sokpane na mana khumam jani adugi adudo sai mana khot pado Jessica na khot poi lere me Jessica gi fingernail manungda mai gi DNA yaw lere me adagi mana sai kano do mana sai gi duct tape mana tawdo adugi duct tape da zu mai gi fingernail hadi fingerprint nga tangai lere me adu su mana haije mana sai gi sagai ge na tawdo da yaw gimne haibda police jina sai forensic na haije nangi khatang yaw rise kai gi no yaw raga dinga sai gi mi atopagi sai huran bala amdo gi fingerprint yawoidra nangi khatang yawis nangi DNA yawise kai gino na adagi sai nupi du gi makokta mana kano ma chekhaw ama khumjalambado adugi du su kano yaw lerame mai sai nupa sigi fingerprint DNA yawrame aduga sai mana pulliba kano se sai duct tape ki arem base sai police na pharmacy da thi ba satpasi da pharmacy da lot laga lerame ba madi nga sai laptop lo bane haina thoki badu da adumadu ma de lolam jani dana pangi du su hundok su ai de hundok ke hundok ko duga duct tape to lot lerame lot bu police na pharaga moi forensic na yeng matam da exact khadi kano do oi lerame sai Jessica da pulliba duct tape to ga mana nga sai lot libisi ga chap mana lerame aduga moi gi sai gi mai evidence mathang pile tawre mana kaisu mai maran laiti harga zu mathang pile tawrpdagi di upai lektre dagi di mayam jina pohegi policing jina
evidence mayam puthore the prosecutor mayam da puthore the ma haidi premeditated kanone murder ni seni da man plan already tawraga leibani du na koi gi chairak chaw chairak piu kholo na moi se du maina moina kano appeal tawre adagi jury sing sida hai moi se da kano pi base guilty or not guilty se jury na loina mak tawe decide tawe adagi jury sing sina numit trying thoini magi kano se case se tawre adi court case se tawra kanda pung ahum gi matungda moina kano pura lai haidi kari ta moina gi right pura lai moina right pu basida mite se guilty of kano na Jessica's murder haina ma se guilty oi basida kano se mite se kapthabi ga tawe ba haidi aina taw na te aingonda maransi ni kai asum machin dum kano thi lei bido ma evidence loina mak ma ngonda lei rabase moi gi mayum kana amu sanga pagi sinate adagi ma nga sai mai gi DNA loina mak kano da yawra mini sai ma gi finger kano da tape da yawra mini ma sai gi kano da plastic bag da yawra mini khona mini du mayam da loina mak da khujin mana khot ki bagi khujin si gi loimak yauri do mana dum nati na dum khum lei khumaga su pai kem lei de jury na ma je haina ma guilty ore na hai bidagi judge na ma je na kano tawrom dai sida kano piram dai da haidi ma gi chatma kano sida chairak piram dai sida hai je nang hai ba nupa asina nang na nangi nupi bu du bu hatoga nang na nangi life partner du bu halaga atopa nangi soulmate amani thiraga nang na chatlaga nangi adusu nangi saigi embryo da huralaga nang na Australia da nungai laini na khaliba nang dubu kanamba na kokno nang gi muk sathiba haidi nang mo phattaba nupa je ai nang asida case asmayam na ura ising je sida ai sungtheng thengna dari aduna moi sigi maximum kano je penalty je death ti laite hai aduduna life in prison di piraga minimum 30 years ti nang lairaga adi parole gumba natraga mai appeal to bai tare ne case mu appeal to ba kai na mu lai kuin lai kanda adu gumba do chahi kunthra di sokya ya roi nang minimum nang chahi kunthra je nang lai ra matungda adugi matungda nang kano to goda bani nang appeal to ninga su nang na parole gi amuk ko ta mu thangal azu chahi kunthra matungda thangal ona du maina rai tawra ga maina pa dagi moi nga sai gi Jessica gi family sing du pura shock chala me haidi somna kanda moina khalami juga somda kano sina me test na sanarmi ba lila mayam jiga adu mapana su kappaga smaina haiji domestic abuse to matamda loina mang haidi ngang thoro o ta thoro haidi haidoro o kholo lo salaga thamgono khotkano adaga haidi mioi bagini adagi mioi ba haise adu ne ba haidi kano domestic abuse ma tawre khole nupan oisino nupin oisino mayam jing adu di loina mak haidi hai asije yamna lan ba poni aduna mayam asije mak police to raga su domestic violence over copacity report of bigada ba adugi adun do report or magadi moi se ngone moi police report or magadi Jessica do siram da bayai aduga amana sexuality load pa haibase asi yam phatti asi je pokpadagi hoi akoi matam amadadi chakhot haidi khangringai dadi anabani khotpani or aduni na hairam bi adubu sexuality haisidi akoi sina isana akoi da yaura aga pokla abani haidi akoi kanu haitari quality amane upai leitraba potne sidi hidak saraga su phadau su leite maiba maibi tanaraga su phadau su leite aduna karigumba straight oragana straight oyana seng na haibiba adagi di one gay oragana gay ne dum haibiba lesbian oragana lesbian dum haibiba aduga imung manung nasu moido adumaina pokla bani mi amani hane accept tawbigada bani moido inthoka dabana ti kaukhoka dabana ti moina pokning dana pokpana ti moina tongning dana tawbana ti sidi isona hairpa sema kada haidra khoi gi DNA da chusalaga yauraga pokla abani aduna karigumba asigi aseng basingjina khangdabadagi Egypt India da aina bandak wari khara pakhatpada India da anamana thokpa crime singje gi nupa luhongaga nupi hatpa nupi phuba jai tawba adugumba natragana lesbian moina moi masena haidi nupa amda luhongaga mamana bini na laaga nupa hatpa adugumba khara pai aise aduda crime se giga kanogi matangda crime se US tadi kaya ai thengna de haidi US matunga mapana di kaya khangde duga especially khoigi India ga the Arab country India wesuna kangi kaya tare ne adogi khoigi India gi Asia gi da hai tare sidaida asungi Arab longi ju Asia da India kano ma Sri Lanka du Nepal Pakistan Bangladesh du India gi leibasi manung se asina ju hele haidi mimang thokani ikai ne haina losan bada crime acho acho thokpa punsi mangba thokpa yam ya yawe aduna mayam su sige awareness pibiyo haidi
accept them moi adwaina po obani moi ju mi maga chapmane kaisu kaide haina adwaina accept tawbiyo awareness su mayam na tawbiyo aduga domestic violence abuse oboda su report tawba kaubigano ado agi wari se side lo sinjarage ado mayam na agi wari se nungaragadi like tawbiyo share tawbiyo subscribe tawbiyo ado di mathangi wari dong thengna rasiko bye